India gi sports minister singi numit nini gi mifam ama Imphal da ngarang amasung ngasi pangthokre. Mifam asda India gi sanabagi lam da lawgadaba firep changsin gadaba maikei amadi mapung phana sanabagi lam asi chawkhatnaba warep ama lawnaba phamkiba mifam ni. Asigumba mifam asi Imphal thamliba asimak yamna singthaningai oi. Sanabagi lamda Manipur gi masak naiba phida ama lei haibasi India amadi malemi thakta khangraba ngaktani. Manipur ne India ki sanabagi lamda tongan ba item kaya da saruk yaba India amadi malem gi thakta lemjaningai oirba mana matung kaya purai haibasidi leibak na khangli adugi su mathakta leibak asigi oiba chanabiga sagonaba sanabagi macha kaya lei haibasisu ngasidi India na khangle masigi sing asigi manungda sagol kangjai thangta yubi lakpi mukna amadi hiyangta na bana chingba kaya asi singthaba yai Manipur na sanabagi lamda mangjil thariba amadi mangroom da changsiliba asibu sakhangduna mafam asida India gi sports minister singi numit nini gi mifam ama phamliba asimakna sanabagi lamda Manipur gi haithoibagi India da masak thokpa mamal ama leire haibasi takli mifam asi hogdopagi thoromda India gi prime minister na thamkiba wafam sing yamnamak atra lei mahangna sanaba chawkhat hanba haibasi apunba mieng amadigi yenggadabani haibasi yamna lumna lawki Sanabagi lamda India na machu thoknabagi damakta darkar oiriba asi sanabagi infrastructure sengot sagatpa amadi sanabagi facilities sing asida matangba chunaraba training piba aduga loinana leibak asigi mafam dagi leiraklaba masana kayabu malemgi thakta putokpa haibasisu tangai phadaba amani India gi prime minister na video gi kuthangda pikiba mahaki wafam sing adudagi mifam asigi agenda yatpada natana leibak asigi sanaba chawkhat hananaba piba maike amani haina lowba yai mifam asida tongan ba India gi state union territory sindagi baton toba mioi chamaromna saruk yaki asiguma mifam asida makhoigi miyang kaya thamnaduna sanabagi lamgi anawba mayol ama pinaba honaki aduga India asi malemgi thakta achoba phida ama phangnaba maikei amasu takadoribani mifam asigi pandam singi manungda sanabagi pambaina mioi singi miong karamna sengakadage haibasiga konana nation sengatbagi thabak thorom singda karamna sanaba amadi masana singna mathau pangthok hangadage haibasigi matangdasu anawba mayol ama pigani Imphal mifam asida India gi sanabagi miyeng tasin khomjenbagi mathakta sanabaga sagonariba governance ka sagonaba hiram kaya gi matangdasu tongan ba technical session singda khanaki hairiba session singda India na chathariba Khelo India Youth Portal National Youth Festival na singba hiram kayasu nainaki Sanabagi lamda India gi ikai khumnaba phida ama phangba haibasigi damata leibaki thaki wafam kaya gi mathakta lamgi oiba issue kaya ama sagonari aduna sanabagi thak asi malem India amadi lamgi thakta thengnariba issue sing asi punna yengduna anouba phirep ama lowba changi adumagna mifam asi yamna maru oiba mifam amani kudimak asi mangda thamlaga India gi sports minister Anurag Thakur na sanabagi lamda mangam salanaba state sing amadi center ga khusamnaba ama mathok tai haiduna phongdokhiba asina sanabagi lamda masoi taba poram singdagidi mapum oiba mieng amagi makhada poram yatpa changi haibasi sakhangki mifam asi hogdopagi thoromda Manipur gi chief minister Sri N Birena Manipur gi chokthok chaningai oiraba sanabagi machat asibu singtharaduna Manipur na tongan ba malem gi India gi sanabagi lamda saruk yarakhiba kaya aduna Manipur gi phida mayamda tamki mahakna center gi sarkar da Manipur Khelo India gi center kunthranitoi hangdokpada ayaba pibibagi tawbimal khangba utki aduga mahangna Manipur da leiriba National Sports University asina India gi apunba mang adu mangphawna hanbada achoba mateng oigani haiduna panki mahak masamak sanabada hena thawai yawba chief minister ama oibanina Manipur na India gi sanabagi lamda piriba khudol sing aduda chokthok chana pawdambada natana anoba sanabagi mayol ama yatpada ahenba miyang thamlakani haina miyamna panari Sanaba haibasi sanariba mioi singida oiba wa ama nate masidi leba pumbagi issue kaya ama leiri asigumba issue sing asi masak machu khangdoktuna karamna mangromda changsinaba honabada makoi sing adubu thengnagadage haibasi mifam asigi tholakpa wafam kayana ulakani anauba matamgi anauba sanabagi wahanthok ama puraknaba honabada mifam asina masak thokpa warep ama lakani haina panari